Akasbani Imphal, Wahengbam Rajesh na pau pajari. Senapati Jila da nong leptana chuba amasung turel singi imay wangkalakpa barak turel da miui ama Iraq na kibagi thokdok thokkiba adu yenglaga District Disaster Management Authority Senapati gi chairperson ju oiriba Jila asigi Deputy Commissioner Mamuni Dole na miam da section na lainaba khangan kre Cherol amada chairperson hai turel khongbam sing kairak pa yabagi oithokpa leiba amasung akoiba mapam singda ising pasilakpa yabagi pibam leibana miamna section na lainaba khangali Kudong thiningai oiba ising chenba mapam singda miamna gari thaudanaba amasung chathok chasin taudanaba honagadabani Karigumba emergency oiba thodok sing tholokpada sarkar da khudakta paw pirakadabani masigi helpline number na 7628992200 ni telephone number amuka hana ningsingjari 7628992200 ni Raija sida mausadagi chatnabi amasung lining laisongi thorom singa loinana kang singba rathajrat jatragi thorom lagliba irai numita mapung phana pangthoknaba sem sare Palace compound Imphal da leba Sri Govindaji da pangthokpa pawgi mifam amada Brahma Sabha Dharma Chakrabarti Ratna Pampuriba Frailapam Jaydev Sharman hai thorom asi pangthoknabagi damak sem sabagi thabak thorom sing ayamba loisilakle thorom asida raija da leiriba jati kangrup singna amatoina punna saruk yaminaduna ing tapa lamdam ama ohenaba thawni minasi Kakching Jilagi Deputy Commissioner Rohit Ananangasi Kakching Bazarda Lu Nanbagi Thoram ama hogdokre Thoramasi Nongju Panthagi matamda lambi singda ising tungsiliba adudagi ngakthok na bagidamani Khongjang asi Seol ama hena chathagani hari ngasidagi hokiba Khongjang gi saruk ama oina National Highway 137A gi nak yeta leiba iram nala sing sengbagi thabak chathaki Thoramasi District Administration Kakching gi makhada Kakching Municipal Council na sinbani Manipur Sarkar gi lau siung bibangna sinduna santi raksa gi pibam na solaba Imphal East Jila gi laumi singda satok hena puthopa ngamba phawdi amadi maru marang sing yauna urea harian thopagi thoram ama jila asigi sabungkhok layanbi community hall da pangthokre thoram adu lau siung bibangna kokomi farmers wing kafa loksal ampha amasung loya lukka punna kusamaduna sinbani Manipur Urban Development Agency muda town planning Department Manipur Moirang Municipal Council amasung Lions Club of Moirang na punna sinduna ngasi Bisnupur Jilagi Moirang de leiba Chingai Lampak Sports Complex da Women for Trees campaign gi saruga moina u chara thabgi thoram pangthokre thoram asi ek per ma ke nam haibigi hiram gi makhada Amrut 2.0 gi makhada pangthokpani thoramduda moirangi mafam kayabo asangmana pik thalanaba amasung luna naba mafam ama ohenaba pandamda u chara kayamarum thaki Women for Trees campaign asi World Environment Numita Mahutki Principal Secretary na hogdokhibani Child Welfare Committee Kakching na District Child Protection Unit Kakching punna sinduna angang ama upambi ama campaign ngasi Kakching Garden da hogdokre Thoromduda Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar Kakching gi Deputy Commissioner Rohit Anand singmana saruk yaki Thoromgi saruk amoina World Environment Day da pangthokkiba layek pa changdamnabada makok mathang tagraba singda certificate piduna ikai khumnaba utki District Administration Kangpopi amasung Kamjong na sinduna jila asigi tongan mamapam singda ngasi Dharti Aba Jan Bhagidari Abhiyan campaign pangthokre Kangpopi jila gi oina campaign asi KSO Community School L Hongjol Village ta pangthokki Kamjong jila gi na thoram asi Singkap Community Hall da pangthokki Drug free Yaripok ohelasi healthy youth healthy society ama semlasi haiba pandamda Yaripok police station na Yaripoki akoibada leiba club Maira Paibi lupsing kusam naraga ngasi Yaripok kaithel gi akoibada miyamgi khongchat ama chatkre Mangarak suba numit umnigi oiba hospital amasung nursing home singda maihok langpok thorpa matamda miyangi punsi kanbegi matangda training program ama ngasi pangthokre Manipur Fire Service Headquarter Imphal da pangthokkiba thoram aduda jila nipangi hospital amasung nursing home kunturtigi lakpa doctor nurse amasung security staff yangai taret romna saruk yaki hari District Tobacco Control Cell Imphal West na sinduna World No Tobacco Day thoram Johnston Higher Secondary School Imphal da pangthokre thoram duda akangai kiana nisagi polom sing siznabana naha sing da manghaliba haibesigi matangda wafam kaya phongdokki Paulo Jare